Census tauba natraga yaithokpagi chap chaba wafam February tha faubagi manungda khangalaknaba Campaign for Just and Fair Delimitation JFD na lengakta thamkiba wafam nahaunana ningsinglakli kariguma February tha faubagi manungda lengakki maikaidagi paukhum fangdrabadi miyamgi khongjang changsinaba firep lauragani haina loop asigi convener JEETENDRA NINGOMBA cheksin warol thamlakli wafam asi India lengakna April thadagi haugadariba census taunabagi thabak paikhatlakliba asi param chumna pangthoknabagi matangda JFD na sinduna mafam kayada chatuna paring naina chatharakliba khananainabagi mifamgi sarukama oina Imphal West District ki Wangoi Laifrakpam makha laikai community hall da pangthokiba mifamda phongdokhibani JEETENDRA NINGOMBA na makataraduna hai Manipur da April thadagi haugadariba mikok thibagi thabak asi lamdam asigi oiriba fibam asiga chanade maramaduna lamdam asida lairiba lengak asigi MLA Minister singna lamdam asida mikok thibagi thabak asi matam khara yaithoknaba hotnagadabani amadi handak pangthokadoriba mikok thiba asi ngaiduna leiba mapan lamdagi narolda changlakhiba miyoi kayadi mikok thibagi thabak asi chathanaba ngaiduna leiri masida natana mamangda pangthokhiba mikok thibagi thabak singda fibam matamgi matung inna atopa state kayada mikok thibagi thabak yaithokpa yaraga Manipur da karigi mikok thibagi thabak asi matam khara yaithokpa yadabagi maram leite lamdam asidagi mitop singhana masak khangdoklaba matungda mikok thibagi thabak chathanaba hotnagadabani amadi lamdam asigi hauzik oiriba fibam asida India lengakna silakliba census tawbagi thawong asi adumak chathakiba tarabadi mapaldagi narolda changlakhiba mitop sing mikok thibada yaukiduna lamdam asida khundariba Yalau furup singi chakthong mulakpadi yaroi tungi mirol kan bahaiba se khoi pumnamaki thodang ni khanduna mikok thirak tringai lamdam asida NRC na truga masiga manaba chana kanglon ama chana raba matungda state asida census tawgadabani maduna tadana India lengakna ngami matagum mitop khandoktana census pangthokpa tarabadi lamdam asigi miyamga loina na haurakpa ihau kayada thorakpa afafatagi tekchak pumba lengak asina pugadabani haina su mahakna makhata ki Leringa kopai ni kamu muyam singgulan legislative assembly da mitum amaga hai bukan muyam sing sepi kanda sedok sedok kimi rai aina mamanga sai hai muyam singgo anmaina hoji ekoi manipur di lebi diba akoi ki lenga ko yaw ni kamu muyam sing na punna mitum amaga hoji lagi mo manipur di tu ji sini ekoi sigi tu ji sini miko kilo habelete miko kibo matamda ekoi do khudung kaba Kutung saada ba mayam just in the fair oiroi duna kitang lekta arakanda tiji haidi nama konga yetu nanawa ko taksimina si haidna haidabani madigi matuna ekoi chin chungjelbe koi su mai government ko je kamu singa koi haidegre nauna hana sarkar assembly ni mamanga koi campaign for just in the fair delimitation ye timna India ki government si bisindagre government ki bisindagre makoi tabidre tabidre maru mojna hoki mamangi January tang kuthaga matoda Manipur da lebido side lebido ki ma maya padu amna ekoi sakam kandrabani haina lawba ekoi mihut maya mama PR thamanbani kai jino ekoi masi khanjagi mi mayam singgi makoi di sakti manghali kai no ekoi pi ko sakti do manghali kai no ita ka ba kai ko beri ekoi makhala koi leibra ekoi Kalau leh ni ni mayam tu bila law kuah law dulu mungkin tadi na government ni sendiri le hai government se leh ni na anak aku na government tu nama tadi tu tu amat nama tadi tu tu mesti dia ekor ni ni file ni na aku ni am law tu sendiri na ekor ni sudah jelu le adu na nama mesti ni tu koi biri ba misal orang kemsan le koi punya jelu le ekor ni hai tu pa masih imam koi di ibu mayam se pada nama koi hai tu pa koi hamoi koi bomong tundu koi kata bomong kuji koi bomong haro koi koi bomong je ul kata koi tak selu le lengak ta apilum tau re malam ni kena kan roi lengak le ramina census April thi to ramina nam tuna anta ki aro se kasi tan pura chalu se ini samsita nai le kam puri pan sai ba sibo ki manunga Manipur government namal le ramina Manipur government na akoi census ki matang da warol la miyam da na poi government ki pile kama thamu ai da koi amre ada aku ngasai ko aku giti hai ko ya ba hai ni hai ko to sulwa hai ni matam side hem tar karaba akai da kamai to kya da sie tar kargadi aku next nikut tadi kamai to kya kana ngasi ni pam pamaga wali salju mata lamjau to thoga na protest to kadone
เลยกันโน่ให้มาทำได้ไอ้คนเช่ที่อาเกียร์นะอโศกคนนั่งดนะไอ้ที่ใช้วิจัยจริงอีนายตาดนะไอ้คนยกตัวดนะเมื่อโมเดลนั้นมันพิจารณาวันที่ชานะก็นี่กุ๊กที่ว่าอยู่กุ๊กที่อยู่เช่มาทำกันนี่ทุกอันที่ให้เช่ชีดเนี่ยว่าอย่างที่เดียวคุยตรงนี้กันโน่ยกชั้นอยู่แล้วก็นักวิลมีโทรกันเนี่ย